Tamenglong da chahi sigi ahanba oina Manipur Leingak-Ki cabinet Mipham Lakliba Tang kunithoi da Pangthoklaba Yai haina yamna thajaba yaba pau man Hairi. Pau sigi matungina Secretary to Chief Minister Ningthaujam Geoffrey na ngarang serol ma thokre Hairi by State Cabinet Mipham sigi damak Chief Minister N Viren Lakliba Tang kunithoi da helicopter gi kuthang da Tamenglong da satkadauri. Chief Minister gi khongchat asida Tamenglong district ta sakwa thorangi project ya sanga bagloina tuan ba sakwa thorangi project ya na urep uyung tamgani. Sangaba amadi urep uyung tamgadoriba asiga mari lenina state ki planning department ka wa tanana ba khangan ki bagalwenina Tamenglong da cabinet Mipham pangthona ba cabinet department ka su wa tanana ba Tamenglong DC da khangan krai loina district asida sangaga doriba amadi urep uyung tamgadoriba project singi matang da Leingak-Ki administrative secretary singna ngasi numidang wairam gi pumanga taba fawbada mari lena base sangsing planning department ki director da yohana ba khangan krai loina emergency facility yauna security ki matang da thabak lokana ba home department ta khangan khibag loina dignitaries singna helicopter da sathok sa sin tawna ba transport department ta khangan khai Hairi